Laibak Thiba Thoudok Amada Tronglaobi Da Leiba Yum Amada suspension of operation Soo Chatnariba KUKI SINGNA bong KAPSINDUNA MINUNGSI LEITANA CHAHI manga AMADI THAMOI PIKLIBA ANGANG ANIBU MIHAT THINA HATKHIBABU JANATA Party State Unit na THAMOI SOKNA AWABA PHONGDORAKLI Party SINGNA State Unit ke Secretary KSH Ratan Kumar SINGNA KUYEK PIDUNA THADOROKPA CHEROL AMADA MIHAT ASIBU PENDRABA MIYAMNA YANIंगदबगी खोंजंग जंगशिनबदा CRPF na nongmai kapsinduna mioi ahungi punsi manghankhibubsu akanba mongda condemn tawbaga loinana awaba nanglaba imung manungi awabadasu saruk yari haina phongdorakli loinana hojik changsilakliba census ki thabagasi NRC tawraba matungda census asi pangthokadabani May 2023 dagi sanglaba chahi ahum henbasida mamal yamlaba thawai kya pikhamnakre mayum makai thadok pikhibagi lanjinaduna mioi lising kaya amana relief camp singda changjafam lauduna leiri State amadi central government na asukuiraba irang asibu na thaiduna thamlibasigi maram leipak miyam da athubada khanghalu amadi irang asigi warashin puraktuna ing tappa lamdam ama oihellu haina cherol asina makhatari